Praise the Lord. I Chingkhei Ngamba Haorongbam yengbiribe ichino miyambo ibungo Jesu Christ gi mingda taramna okcheri ngasi ichino singi mafamda yamna ateno matam laujaraga Mapu Ebungo wahi amakhakta share tawjage madudi Ephesians pandup tarukki pada taradagi Ephesians pandup taruk pada tarada asumna hairi aigi ichilinau sa ibungo amasung mahaki akanba panggalda akanba oiyu Aikoi marak aikoina Mapu Ebungo dubu aikoigi life ta involve tawhandaba aikoi da thokliba problem kya lakpa matamda isor asidi aina adu manage tawba ngamgani isor asigi problem sida aina adum solve tawba ngamgani kaina hairuba matamda Mapu Ebungo na aikoi fare adu itagade ai yaura roige haiduna Mapu Ebungo di gentleman gi kai hatare nature do chen wagi maramna isor adum yaurak kya ama yauri adubu aikoida thokliba problem ase isagi pangal na solve tawna bai honarakpa matamda problem adubu solve tawbadi lain amu hena multiply taw thoya amu hena problem ado hengat halle haiba aduna aikoigi punsida matam chuppada Mapu Ebungo bu aikoigi life ta even aigi mind pimple uring macha ama thunga phawba isor da ina involve tawna isor bu haijaraga isor aigi pimple thungi se nungaite se phanbiu haiba matamdasu ibungo mahangna involve tawbidna afaba mahi yanba adu ohenbi haibasine sinau sing aikoina Mapu Ebungo da isor aigi pangal amata leijade nahak yaudradi aigi punsi se arembani aigi life kuding makta ibungo nahakna yaubiu haidna isor da aikoina nijaba matamda haijaba matamda Mapu Ebungo na aikoigi life ta involve oiraga masamakna aigi punsigi khongthang asida mangthana chatpi haibasine sinau sing da ina haijaning base maramdi Mapu Ebungo na matam chuppada aikoibu nungsi matam chuppada aikoibu khudong thiba nangadaba khuding maktagi ngang thoklaga thamhaninge leheningi haiba isorna aikoida pibi khiba free will gi khudol aikoina decision launing bata lauba ngambagi decision ase isor mahak maknasu aikoibu respect tawi haibasine aduna aikoina isor da Mapu Ebungo ipa Ebungo nahakna aigi punsi sibu lamjing biyo haina isor da aikoina ngajarakpa matamdadi isorna khumakadause asimakne aina icha singdagi pamjabase aina nahakpu loina biri nahakpu thadokpiroi haina aikoi thamoinungda khanghanbigani haibasine sinawsing adubo aikoina isagi pangal na hotnadagi kana hotnarakpada ai isaja pangal kalli isagi hotnajaman oigadabani aigi will power na oigadabani kain khana khalakpa matamdadi Mapu Ebungo se aikoida interfere tawde haibasine sinawsing maramdi he has the nature of gentleman asine sinawsing aina hajaningi base aikoibu kaidonungda mahakna asonba amagumna lehenbiroi aikoigi pangal mahakna oibigani Mapu Ebungo na matam chuppada nang aigi pangal oibigani haibisine sinawsing adumakpo aikoigi pangal na honnadagi kanna honnarakpa matamdadi aikoida problem kya ama thorakpa jai awaba kya ama nangakpa jai tawroidaba thabak tawsalakpa jai chumba male khallaga chumamdaba oirakpa jai adugi maramna aikoida awaba nungaitaba khudong thiba yaba kya marom lakpa jai adubu Mapu Ebungo na problem adubu solve tawnanabagi damak mahak involve torakpa matamdadi hairiba situation do kaidonungda mai thiba oiroi haibisine sinawsing aikoi kai matam chuppada Mapu Ebungo gi matik mangal do aikoi gi punsidagi uwa phangani aigi punsida matam amada aise addiction da lejarami haibadi aise chain smoker gumna cigarette yamna thami adubu isagi pangal na kanna honajarami aise cigarette thadoknabagi haidna adubu thadokpa sunglam ngamamde isagi pangal na numit humni chupna thadoknabagi kanna honajarami numit humni se aina aigi punsigi pumnaktagi sangba numit humni oikhi adubu Mapu Ebungo da aina ngajaruba matamdadi Mapu Ebungo na thadok halakpa matamdadi churup ase cigarette ase ai amuk hanna cigarette ki manamje tabada hainaba phawkhidre hojikti sida famna khara lapa mi amana cigarette thaga magi maikhuji thadrokpa matam ai sigagi manamse hainadaba adum phawba hore asine Mapu Ebungo na tawbikhiba problem solve oirpa matamdadi mara yauna maru yauna phukto I haibasine problem ase aduga mai pakpa mai yanba ado ohenbi chinawsing maram aduna ni sinawsing Mapu Ebungo gi wahaina takpibase Ebungo da amasung mahaki akanba pangalda akanba oibiu haidna apostle pakhon chatpa Paul na khoi takpiram base
asi ten khraba message asida ichinaw karigumba kharadi soidana learn tobo hangbiram gani haiba thajei ado ichinaw singna wahang leragasu comment tobiramu wahang hangbiramu mathangi video da adugi paukum pinanaba honajage thagachari god bless you